Lost Ship Seabird Haidiba Wari asigi ahanbe episode ta aikoina Australia ki harbor da ship ama laktuna khamba urami. Donald Koba Marine Officer amana ship adugi maramda investigation tauba ship adugi manungda changlubada mahakna ship adugi manungda tamthiraba nupi macha amagi thawai ama ongnaki. Mahak uchinna china ship adugi manungdagi thawai hingduna halaklami. Mahakna ship adugi maramda investigation tauba matamda ship adugi manungdagi fanglaklamliba si amanba tep amakhak oirami. Donald mahaki chiar aduda famduna tamthiraba tep adubu thaduna yengduna famduna leirami. Tep adugi ahubada ship adugi manungda party ama taubadagi hawi. Ship adugi manungda family amana kanagumba amagi birthday celebrate tauba sumalami amadi birthday celebration adu kanagumba amana camera da video recording tauduna leibasu urami. Video aduda table achauba amagi mathakta cake ama thamduna leibasu urami. Mi mayam amasu table amada quesinduna fork amadi knife season aduna chak chaduna leibasu urami. Adubu ikhang khangautana mafam aduda karigumba ama tawrakpadagi mi mayam aduna makhoina chak chabada sizinariba fork amadi knife adu masa masa ki mayada thinjinduna sidoknarami. Camera adusu laimaida taki adubu hojiksu camera adu video logduna adum leirami. Ship adugi manungda leiramba mi pumnamak sirami adubu mi anikhakti hingduna leiba urami. Chahi nifumuki nupa amaga nupi macha amakaka hingduna leiba urami. Nupi macha adubu ubadadi nupi macha adugi masagadu Donald na seabird adugi manungda phangnakiba nupi macha amagi thawai aduga masak chap manarami. Nupa aduna nupi macha adugi masamadu paiduna chingduna purami amadi table amagi manakta phamanduna chair amada punsinduna thamlami. Nupa aduna table adugi mathakta thamlamba champagne gi bottle sing adu thugairami amadi table adubu mai thadoklami. Nupa aduna mafam aduda ritual haibadi lighting gi laiwa ama mapung phana sanage tawba sumalami. Nupa aduna mahakna thugaikiba champagne gi bottle sing adugi machet ama khungatlami amadi nupa aduna champagne gi bottle akaibagi machet amana nupi macha adugi khudang adu kathatlami. Nupi macha adugi khudang dagi chentharakliba I adu mahakna table aduda chaktuna leiriba mai aduda thadarami. Adubu nupa aduna nupi macha adugi I adu thadabaga mai adu amukasu hena kanna chakba haugalami. Mai adu aduki matikta sathina chakba haugalami haibada nupa adu masamak mai adu ubada kiba horaklami. Mai adu ubada nupa aduna nupi macha adubu kiduna leiramba thauri adu lauthokpirami. Adubu thauri adu lauthokpaga nupi macha aduna chengi haiduna hek tawbada nupi macha adu akaiba champagne gi bottle adugi mathakta nathaduna tusilami. Amati nupi macha adu mafam aduda sikhi. Nupa adugi maithong aduda nupi macha amagi I mathok taba ritual haibadi lai tin themnabagi laiwa sizinabagi akiba ama mayak sengna uba fanglami. Adubu nupa aduna ritual aduda nupi macha adugi I adu sizinabaga mahakna thajaba ngamdaba thabak ama thauba uraglami. Nupa adugi hakchang adudagi ikhang khangautana amuba mami ama tholaklami. Tapna tapna amuba mami adu nupa adugi hakchang dagi tholaklami amadi nupa adugi hakchang adusu tapna tapna typhoid taba horaklami. Ngaihak leiraba matungda nupa adugi hakchang adu pathaba horaklami amadi pathakiduna laimaida tarami. Ship aduda chaklamba mai adusu tapna tapna mutkhi. Adubu ship adudi maina pungchak chaklami. Ship adugi manungda sidun taduna leiriba nupi macha adu khangau haugalakhi. Nupi macha adu tamthiraba thawai haibadi bhoot amagi saktam oina lawkhi. Nupi macha adugi thawai aduna video lawduna leiriba camera aduda munna yenglaklami. Matang aduda teba aduda yauriba video adusu khangleb leblami. Mado pumnamak adu uraba matungda Donald khangau hogatki amadi internet ta seabird ki passenger ka mari leinaba research ama taurami. Research aduda mahakna nupi macha adugi maramda khangba ngamkhi. Nupi macha adugi maming Robert te kaurami amadi nupi macha adugi recorded chahi adu 19 oirami. Mado pumnamak adu khanglaba matungda Donald mafam da chatuna samudragi laitingi maramda amadi ritual adugi maramda amukasu hena khangnanaba khomjin thijinba horami. Donald na ahan oirap tawba nupa amadagi thaina mamangaida samudrada lut tawba misingna samudragi lairimbibu pelhannabagi damakta thagi khongcha chatribi nupi macha amabu bali kalami haibadu khangba ngamlami. Amadi samudragi lairimbi aduna makhoina tawriba aduda penba tarabadi makhoigi sikraba mising adu amuka hanna hingalali haibadu khangba ngamkhi. Adubu ritual adu tawba haibasi yamna risky oiba thabak ama oirami. Ritual adu tawba matamda karigumba asoiba yaurabadi samudragi lairimbi aduna ship aduda leiriba mi pumnamakpu hatoklami haibadusu khangba ngamlami.
नुमित अदुदा थोखिबा थोकदोकसिंग अदुसु नुपा अदुना रिचुअल अदु तौबा मतमदा सोयखिबदगी थोखिबा ngakta oirami nupi macha adu chahi 19 pharami amadi thagi khongchat chatpa nupi amasu oirami nupi macha adugi I adu samudragi lairembi aduda katlubadagi lairembi aduna sauraktuna sib aduda leiramba mi pumna mapu hatoklami amadi sib adubusu pungtum tumna mai thadoki adubu nupi macha adugi thawai adu sibard hairiba sib aduda lanba ngabdaduna leikhi amadi laman khumningbagi maisa aduga loinana sib adugi manungda koipai paiduna leikhi mase pumna magasi khanglaba matungda Donald na tebadu amuka yenge haiduna thage haiduna hek tawbada tebadu thaba yaramde adubu Donald gi thaba yadraba TV adugi screen aduda nupi macha adugi sakta madu uba fanglami nupi macha adu mahaki hek maningda leptuna leibagum tawrami mado ubada mahakna khudakta maning leithoktuna yenglami adubu mahakna kanamata leiba uramde Donald na khudakta teb adu mai thadoklami amadi yumadugi mapanda langthoklami thokdok adugi matungda Donald thabaktagi numit kharanigi suti laurami mahaki mapunsida amuka hanagum pumnamak normal oiba horaklami adubu noma ikhangkhangutana tebadu mahaki tibigi mamangda taaduna leiba urami Donald na tebadu karamna mafam aduda lakibano haibadu ngasi fawbau khangba ngamdri Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wari asu mayamna pambi taragadi channel asibu subscribe tobiramu amadi video asibu like and share amam ta tobiramu mathangi video da amuk unarasi habsga loinana yungkupam loyangan bana mayam pumna mukti kainabagi yathang nizari